पाउजरी युमफम ओइबा मरु ओइबा पाउ खरा अपडेट तौजरी मियोय निफुरोमना चीफ मिनिस्टर की चुरचानपुर खोंगचत जानिंग द पोटख्रे मियोय लिसिंग अमरोमना चीफ मिनिस्टर ओखरे ADC Bill 2021 Assembly मिफम द पुथोखिदबा गमारी लाइनना Go to Hills अनिजुबा तांका की हाउदोकपा लाखिबा CM की चुरचानपुर खोंगचत पु चुरचानपुर दा बेस दौबा माहिरोय लुक की थाउमिनी फुरोमना माकुता अपुवा फिराल अमदे जानिंग द पोट प्ले कार्सिंग पाइदना प्रोटेस्ट तौखरे अमरोम दंगासी औदोखिबा Go to Hills अनिजुबा तांका की थाउरोम द सरुग याखिबा CM बो चुरचानपुर की हमला बम्बियो लिसिंग अमरोम द तोंगन तोंगन बा लंबी यावना तोइबोंग द लेबा पेस ग्राउंड द तारामना ओखरे ngasi चुरचानपुर तोइबोंग द लेबा पेस ग्राउंड द पांगथोखिबा चिंगी मियाम द प्रोजेक्ट सिंग अमदि जाको थौरांग सिंग जोहननबगी पांदम द अनिजुबा तांका की ओइना हौदोखिबा Go to Hills प्रोग्राम द सरुग याबा लाखिबा चीफ मिनिस्टर न चुरचानपुर यौरकपदा मफम अदुदा हाना ngaइदु लेरबा चिंगी माइरोय निफुरोम न हंदक द पांगथोखिबा असेंबली मिफम द Hills Areas Committee na puthokpa ADC Bill 2021 bo Assembly मिफम द पुथोक्तुना खनबिदि आइबगा मरी लाइनना जानिंग द बोर्ड की अमरी Hills Area Committee द तंपा के Assembly segment हापसिन बबोसु जानिंग द बोर्ड के प्रोटेस्ट अदुदा मकुत्ता अमुबु मसुगी फिराल पाइदुना CM बो ओके अमरोम द माहिरोय सिंग असिना जानिंग द फोंगतोकलदुना फोंगतोकलबसु यामलबम युइ चा क्याना CM बो चुरचानपुर खोंगजत बो ताराम ओपगी मबि चाउना ताखे चुरचानपुर द बेस दौबा लुकी रोसिंग बसिंगनसु CM बो खुदोल क्या तमदना हराउ तेहमना ओपगी मबि ताखे बाराकासी द Hills Areas Committee की मिफम पांगथोखरे स्पीकर न थोकिबो ऑर्डर हंदोक हननबा वारेप लौखरे थासी की सचत अमद मणिपुर लेजिस्लेटिव असेंबली सेक्रेटरी न थोकिबो ऑर्डर अमना मणिपुर की सिंगी मफम सिंगदगी नतबा म्युचिंगबो Hills Areas Committee ISAC की मेंबर ओइन आबलखिबा अदुब जानिंग द फंगथोकपगा लोइनना ISAC की चेयरमैन के लाइसियो की ऑफिस चेंबर अथुपा मिफम अमा फमदना वारेपसिंग लौखरे आइरे ngasi ga thupa mifam aduda saru yakhiba singna amatoina janaki bo wafamsing adude singilamdagi nataba myuchingna ISAC gi member oiba janingde komjal sing abaga chapan umbudra ni thoigi presidential order ki matungina ISAC gi member sing Manipur Hill area sing dagi oigedabani es dinataba miyoina member oiba habasi unconstitutional oi maramaduna speaker na thoki bo order du khudakta handokadabani aire ngasi gi mifam aduda ISAC ki member oiriba forest minister awangbam niumai MLA NKC MLA Namsa Kipen MLA Khasim Basum MLA Yamthang Haukep MLA Alfred Kangam Arthur MLA B Angkarian MLA D Korungthang MLA D Thaisi MLA T Haukip amadi MLA Gaikangam Susarugake mifam adu ISAC ki chairman ke laisiu na share lauke Amarom the Naga People's Front NPF Manipur State Nasu Manipur State Unit Nasu ISAC member Kanbada unreserved Assembly segment dagi hapsulak babo Janing da bapongdok pagalohin na hiram asiga mari lenen Naga People's Front Manipur State Unit ki waiba athoba mifam mamangasi pamkre Waro lasin hai thasig sesat amada Manipur Legislative Assembly na thoke order amada Manipur ge Unscheduled oiba assembly segment dagi ISAC ki member khan bhai pasi kumna khanna mathau tai order adu miyam puna maki yangla kelep kibanate amade unconstitutional oi aina serola sina haire baga tarakba atopa pau amadana bank da lut tawna ba hon ramba miyoi ama phare lut tawna ba hon ramba miyoi wakhal aina na bani imong mano Lampel police station ki manung chana leiba Impal West ki sangai product leiba Bank of Baroda da lut tawna ba hon ramba ni aiba Miyoyama 32 Battalion CRPF की AC Anthony Mangsuwon kaina lusing batim amana phare aire Bangalore tawna ba hona rami aiba miyoy adudi thongam rengku zahinifo agopati ice gonesor kwa kaithil soibam laikai dagini aire mangon dagi 9mm pistol ama kapayari ba maru manga thangsang ama bank dagi lut toromba seloina lupa lak manga phagat pagaloina na mahak na thorok pani aiba angang pamasugi maru adhikar alto Registration number MN01X3558 subhagat pangamle aire Thaudok thokam dagi phangba pauna ai ngasi ayupung 10 minute ni fuhum doi rom taba matam dagi 13 minute jangkai phawbagi manungda jingni ningai oiba mong da alto kar angang pa amada lak pamioi amana bengasi da sanglutuna bengasi lut tawna da honar pane Kodak da sangai pro FC ai da leiba kuntragani thoi suba CRPF ki persons in sangsilaktuna overpower tawduna phabane Thaudogasi ki matang da kuntragani thoi suba battalion CRPF ki 2I CGS Chauhan Pabising da ai Miyo esi
jamna chingnani oiba mongda bank ki gate mawangda lepa oge tungda bank aduda nupa aduna pamdaba thodok sing chatharakpadagi khudakta bank adu mathok taramba sing pau pirapadage ahenba team sing sangchin tuna biyo ase bhabane magda bank dagi laukhibani aiba lupa lakh manga ka loina na bhagna purakba no mayamadi thangsang sing sis tausen ke nupa asi mafung phana khudum chana bahon abada chawrak na bin jangkhai rom sangke mai pagna so engam chawdana bhagat pangam khi aire Amarom da Rinku gi maze Dhanpati na pau se asida ai Rinku wakal laina na ba anxiety depression leba miune ma gauze hauze hidak chari ba misang ne hidak phau ba imung gonong gi mioi sina kumna senau da bada thoktuna thoklu ba me hekta chasili mag na bidang tumba yada ba dagi hidak chabada enjina jasin bisu yawe ngasi thokli ba thodok asi taseng na ngagi thodok asi thok tang thimong manung gi mioi sing na kadai jasali bagi hangbada thabak ama sali bani aina thoki bane Haukiba kumza lising ani taraga mapangi April thada Tera Bazar da liba United Farmer Cooperative Bank Limited da lupa lakh manga ki loan ama launa na ba apply thauke loan ase bank ki staff sing tha hong ki manung da fangani ana phongdo kheba lei aduma ko bank na ngasi phawba loan pibi khite adu ki sumathak da loan ase phangna na bhona ba da bank ki staff sing na so shareholder lei haidu lupa lising ya kai deposit tawkada bani aduka loan biragani hana su khangala khiba ga loina na inspection su lake loan phangna ba khona bada tawkhiba deposit atu kidamak mingol dagi chel poke sandoi hunna ba khona bada awawa mai pag loina hana gi depression amri anxiety leibana tawdo ga se thokhibo eramba jai haina mana makata na phongdoke rinku gi loina bi victoria na hai itai inauna tera da leiba the United Farmer Development Cooperative Limited Bank da loan thakiba sahi ahomlom sure loan ase apply tawna ba khona bada su lupa lakhambrom changkhre adubanga se bhawa loan asi namsin dura thambire loan asi piragani haraga sumna thengta tun leiba dagi puroiba ki kokso depression leiba ngasi ki thoktok asi thoki bane iporoiba haujik secretary gi dr gojen ki daksu sari bane iporoiba asi kumba thabak thong togdaba misak nate yamna chamjaba miyoni maki wakal da pato kram na sikma pataba wakal ase lakhi bano haibasi khanbida mamme loan phangna ba hona bada mingon dagi pusul basel sendoi punna ba hona rakbada iporoiba makok pubangam da badagi thong asi chathaba waram bayai atop pau amadana CM thagalakle Jawbe Mothers Association na in Birenbo thagat pa phongdorakle Sosanpur district ki taibung daliba basic ground Manipur ki CM and Birenda go to health program auto ki badu ki thambak and Birenbo thagat pa phongdoki aire singi district singda mayok nariba chakot thorang mari leina ba khodong chada ba singi yenglaga go to health ki akhana program auto tuna singa basung tamgi marakta leramba Labna bamari itu hian naksin han bangamle aire khongthang asina singi district singda hiram khudi bakta chakot ba porak lagani aibagi thaja balai amade en beren lusing ba BJP lekak asigi makata chingi mafam singda soidana ahong ba laglagani aibaga loina lakatur ba kumjali singani koni thoi gi mikhalga mari leina Manipur gi CM da association asina jai pa pausel piragle aroi ba content sing asigi maroi ba pau khara asiba pau damjari ba Manipur Can News YouTube channel amadi Facebook page asidagi yangbiri popona pataga jari channel asina tomda kanarabadi subscribe tobi division subscribe tobi moloina like and share tobi sukawi kunupna makpo amok hana taga jari